Joint Tribes Council Manipur JTCM na inpui Liangmei Rongmei amadi Zeme reason dangarang dagi shutdown lauthokibadagi lamdam asigi inpui Liangmei Rongmei amadi Jeme reason da leiriba miyamgi mahusagi punsida chauna akaiba pire total shutdown asigi mami none district tasu chauna mami tari shutdown saugatpa singna ngasi lambi da thoklaktuna lambi thingba gi thabak akanba mongda chathari lambi da pochai kaya pashinduna amadi mai thaduna tongan mafam kayada lambi thatpagi thabak chathari shutdown asina maram oiraga none district ta kaithal amasung dukan sing thonglona ki lambi da mi chatpagi chang ka henanem ki passenger puba gari sing chenakide amadi school college amadi bank na chingba sing thonglona ki Ningsing bayabadi naga gi phazin ki ba micham taruki langlan langjel khangdringaida lengak na hairapadagi United Naga Council na kugi hostess taramari thado kinana ba warep lauruba adugi mayukta Joint Tribes Council Manipur JTCM na inpui Liangmei Rongmei amadi Zeme reason da ngarang khudaktagi shutdown lauthokibani